India da H3N2 influenza Sandokpagi Chang Leptana Hengatlakle. H3N2 haida ka khangnaba seasonal flu makhalama laiba kasi da lepa laitana sandorokpaga loinana laina asina maram oiraga hojik phawbada miyoi ahum laikhidre haina India government ke health ministry dagi phangma pawa mana haide laisada si laiba kasi gi tongan ba state amade union territory sing da leptana sandorokpaga mari lainana laisada sigi phibam kumna yangsinaba Integrated Disease Surveillance Program IDSP na thabak paikhat pa hokre hawjik phawbada ministry gi experts singna kumna yangsinbada laisada si pigliba ngang amade sahi yamlaba masung masagi anaba leiba ahal singdana hena sandorokpa thengnai hawjik phawbagi oina laisada sina maram oiraga Karnataka Haryana amasung Gujarat miyoi amamam laikhidre haide report asigi matungina leiba kasida laisada sina maram oiraga ihan hana laikhidraba miyoi adu Karnataka ge Hasan district tagi masagi chahi marfugani thoirom suraba miyoi amane mahak hana dagi diabetes amasung hypertension gi anaba leiba miyoi ne ani suba miyoi aduna Haryana ge Jen district tagi masagi chahi yangkhai ga taruklom suraba miyoi amane mahak hana dagi lungs cancer na maram oiduna layeng duna lairakhiba ne atopa miyoi aduna Gujarat tagi ni haide health ministry gi report asina makhata na hai leiba kasida H3N2 sandorokli base chaliba March thagi aroi basaruk tagi de hanthaki yai laisat makhalasi India khaktada natana malem gi tongan balaibak sing da supaktang na sandokpa thengna re asigumba laisat asi chahi khudingi January dagi March fawgi manung amasung nongju thal oisilakpa matamda sandorokpa thengnai IDSP gi Integrated Health Information Platform dagi phangba report ki matungin na tha asigi mapan phawbada laibak asida H3N2 ge case lising ahumga subna kuntraga nipan thengnakre masigi manungda January tha khaktada lising amaga chani nifuga manga thengnakhe February tha da lising amaga chahum subna taret amasung March tha da chamari ga marfuga taruk thengnakhe report asigi matungin haukiba January tha asi khaktada laiba kasida ningsa hon bawabage anaba lak ahumga lising marfu draga taret chanipan ga nifuga mathoi pukhalakhe February tha da na lak mariga lising kuntraga taruk Chamnga kulhumdoi amasung March tha asidana lak amaga lising kuntraga humdoi chamri ga tara nithoi leide H3N2 influenza na naraba miyoi sing asida laihau hoba lokhuba khanau naba nap mahi chenba ningtham chanba khongham thaba made oning bana sing malayong sing uthoi haide Sikkim da lamkoi ba chamri kan bangam khre unta bana maram oiduna Sikkim ge JMA ke Gangtok amade Nathula ani gi lona ba mafam amada gari chama henbana lambi da panduna lairabada army na safagada ba mafam da hondorokre haide